Welcome to Real Boys 2022 की Football World Cup kanana lawkidori janno ngasi ki video se completely different ni from the track thai bai Football World Cup 2022 ki matang da football ki matang da no phawba phajana ngang ba hijada ina Well, video asida World Cup 2022 Qatar na host tawdori ba asigi matang da haifetang mot macha matang thamjage World Cup haugadabadi thani pan watli but the world is so excited about World Cup football madudi ngasi dagi hauna ready ni mafam kaya da harau bagi sem sana kare sanagadaba team gi group semdo kare so let's see about the groups of teams Group A da Qatar, Netherlands, Senegal, Ecuador ni football experts singi wadi masigi group asidagi Senegal amadi Netherlands pugalakani top talakani Netherlands di soirero yasini adubu thani pan lairi tambabu dingam de kanana hena farakani haibase Group B da lairi say England, USA, Iran aduga Ukraine, Scotland amadi Wales ahum sidagi amalaki gani matang sida Ukraine, Scotland amadi Wales ki qualify player mawatli makoi dagi jong ambado group B da laktori ni masigi group asida England USA di amna phare Iran chu pai adu arbasu kayam khang bangam gani defense to bangam gani masi wahang weri group B da England na helakadra no Wales na taga USA na masi experts singi wani group B da Wales na taga USA na henduna lakani haibase experts singi thajabani Next ke group asi C ni C da lai ribasi strong team ngaktani Argentina, Mexico, Poland, Saudi Arab. Masi ke group asa difficult suni amasung easy suni Mexico da Robert Levant koina sanadori Argentina da Messi koiga group sida Argentina na top tawrak lani haibase thajanari amasung Mexico na second tarabia. Masi obimot ngaktani reality dinate asengba sandraga khangdoni le. Next group D masida laini se France, Denmark, Tunisia amadi UAE, Australia, Peru makoi ahum sidagi ama laki gani group D sida khwaidagi hena phabase France na oire oidori bani haibase mi punamak na thajanare tungda kari weni di khangde Next group E da laini se Spain, Germany, Japan already qualify were masida Costa Rica amadi New Zealand animak sida sanaraga ama laki gani Aduna Spain, Germany, Japan, Costa Rica natraga New Zealand makoi mari sidagi performance hojiki oiriba sing si yenglaga Spain na top oini haidari Germany na second lakpa yai Next group ase F ni masida leri se Belgium, Croatia, Morocco, Canada masigi team masida su apa player yamna yauri play yamna nungai dauri but Belgium, Canada na top oiraba yai Belgium na top chalaga Canada na second tarabi ay hainari Next group asina G ni masida laini se Brazil, Switzerland, Serbia, Cameroon Brazil ke Switzerland gana top oirakani haibasi thajai maram di Saka khoigi play oidori ni mai da sanarak dori ni amasung mathangi group asina H ni masida laini sina Portugal, Uruguay, South Korea, Ghana makhoi singa su phade di haibi aponati masigi maraktagi Uruguay na mayam dagi satlaga kakalakani haibase top talakani haibase masigi group sida makoina tani haibase fast haibse anare South Korea su yamna kanna honrakadori masigi matung da quarter final gi matam yoraklani quarter final da group A dagi Netherlands kalaklaba group B dagi England lakalaba group C dagi Argentina group B dagi France kalaklaba group E dagi na Spain Pugalak laba absung group F da Belgium group G da Brazil group H da Uruguay asina chingpa masi garang sanarak padagi quarter final da sanarani quarter final da sumna sanaki biyai Netherlands versus Argentina na ngambiyai Spain versus Brazil na ngambiyai England versus France England na ngambiyai Germany versus Portugal masida Portugal na thoi biyai hojik semi final sanalasi Argentina amasung Brazil sanarani masida Argentina na ngambiyai amorom de England amasung Portugal sanabada Portugal na ngambiyai masi obimot ni ko reality dinate tungda kangdori ni sanarakada Semi-final sana kare final yausin kare Argentina final chang kare amasung Portugal ga final changle makoi ni si themgai nare Messi ga Cristiano Ronaldo ga kaukhai nare masida World Cup ase
Portugal na lobby ay habase mi amani na expert kharana football world khangbasingna asum handaki world cup ase Portugal da lokhiba yai asini masidi just ai opinion do add tawjabani asing badi sanraga khangadabani. So thanks for watching. Bye bye.